Manipur Rasbari bu Lotuna duna Tugai Kiba Hibasi, Mueba Kunai Amadi, Puwari, Mayuta Jataba, Grime Amadi Haina M Suna Lowi, Wafamasi Shillong Manipur Student Union M Suna, State Central Library Shillong Dangarang, November 2 the Pangtokiba, Ninfumapan Suba, Freshers Midcam, Ningol Chakouba 2025 Kitoramda, Guest of Honor Oikiba MSU Headquarter Guest Secretary General S. Lanbaluang Tamkiba Wafamni, Kumja Inglising Amaga Jamapan Ninfumapanda, Manipur Bu Namlo Sinduna India Tindringai. Kumja English ng mga jamapan kontrada sa kibayum Manipur Rasbari asibu India government na lagtuna duna masagi ojaba kragi damak Manipur gi puwari bu funga wari ontok na ba amadi lalon pot ona seasonary ba Manipur gi Art and Culture Department PTA amadi MS Maitei Construction and Naronda Tugaiki, Manipur Rasbari Tugaiki bagi matangda Government of Manipur gi mafam da wafam mari tamke madade Government Reconstruction and Preservation Committee amasemba hariba committee asida akang ahi yauhan bagal loinana MSU SMSU MECS na chingba singi mihut sing committee asa yauhanba nauna sagadariba Manipuri Rasbari asi hanagi fibam aduga chakmanana hanagi mafam adu maktada saba sizinaba yaba potlam sing khandoktuna sizinaba amade ariba chatnabi yum saronge mawong sizinaduna saba hariba sing asigi maramde Haribasing asigi maramdam munna khang hairabasing na tanaduna saba Manipuri Rasbari asi sabal loiraba matungda akoibada fencing tawshinba amade mathaki sarukta kopsinba changmagi ayaba piraba miyoi khakta changma yahanba Manipuri Rasbari asi tatna thanaba yadaba manghanba yadaba puwari ga sagonaba mafam heritage site amani haina lauthokadabani haina chero asin makhataki